AT Fox की Vice President BM Yaima Purakpadagi Laika Nakre Hayang Nungtil Pung Mari Faubagi Manung the Sangdoroktrabade AT Tauribasing Pongdok Lagane Manihar Arambai Tengol ki Kangbu Amana Federation of Civil Society Kanglai Park Fox ki Vice President Oiriba BM Yaima Sa the Kutaduna Purakre Haire Manipur Kana Bohona Ribalup Amagi Luching Bamada Arambai Tengol na Kutarak Pai Base Yaning Day Loidan na hayang nung tilpung mari faubagi manungda arambay tengol na BM Yaima saada miyam khang na lali haijagadabani haina Fox ki maikaydagi phongdorokle hairiba thogdogasi ngarang numidang kwa kaithelda leiba arambay tengol gi office da thokibane thogdog adu da BM Yaima sa sokpadage hauje hata da leiba private hospital da laikana re thogdog asigi matangda ngasi BM Yaima sa na ngasi paumising da phongdorokpada Haivok singi laiba kothok pasing arambay tengol na fagat pada mahaki manaw nupa ma yaukibadage mahak masana kwa kaithel da laiba arambay gi office da wari sana bachat ke loina na mahak hana Fox ke Vice President Yaima ni hai na saktak paga loina na manaw nupa gi matang da wari sana ke adubu mahak na haining liba wai sing adu phongdok na bagi tanja pi da na maram chada na phuba horaki bani hai re amarom da Fox ki Vice President TS Manihar na Thogdok adubu yaning da ba phongdok laduna paumi sing da hai Fox ki Vice President amada organization amagi mayeng dana karisu nataba problem ama khake mapagumba mapugumba da makhut thaba tawrokpa se khwaidagi laibak thibane laiba ki damak songthorokli bani hairaga laiba kaiba yaba thabak tawriba sesu matungda mugana tawbigano masigi problem asi loisinaba ngarang mak arambay tengol gi lusingba kanano mafam asida laklaga sengdokmina si hai khibane adubu makhoi thaidokna duna leire Madugi mahuta office ta waina unasi hairake asigumba laibak macha tadaba ngarang na halta tholakpa laibak asida kari tawribano khangdaba Manipur thugaiba manba mawongda thoglakliba sida laibak miyamna arambay tengol na tawribasi karino haibadu thigatpiyo ngasi arambay tengol na lambi sorokta road show da natana laibak kidama kari tawkhre arambay tengol na pamlibasi karino laibak kanba pamlibra natraga laibak maitai khunai kanba pamlibra natraga na aikhoi masel khut thokna raga Loisina badura haina hangladuna arambay tengol na organization asigi Vice President dage ngarang lauki balupa lising kontra anok amadi gari adu ngasi nung tilpung mari faubagi manungda puthok pagal oina na thogdok asigi matangda lale haina hayeng nung tilpung mari faubagi manungda sengdok kadabane karigumba sengdok tragade arambay tengol ase sel huran bani haina laibak miyamda laukthok lagani haina phongdokhe arambay tengol gi luching purel na thamlakpa wafam Fox ki luching ba mana arambay tengol gi mathakta wafam kaya thamlagliba ngarang thoki ba thogdok amagi matang da phongdok lam khiba dugi matang da arambay tengol da achumarana du karino haina hangbiram labadi hena fagadavane miyam gi thabak tawriba halama oiraga arambay tengol da sumna nganglakani haibasi thajaru de haina arambay tengol gi luching purel korongan ba khumanna social media da thadorokpa ma ke video amada phongdorokle Magna phongdok libade ngarangi thogdok adu puwari ga sagonari bai boxing da geng khutpu amana nongmai yeptuna laiba kothok tuna tata tipar amade haivrana chingbada puthok pusin tawre haiba khangbadage arambay tengol na fagat khibane arambay tengol na wahang pahong tawna ba lokhat pada thoki ba thogdok adu thoki bane